Handak nong ni sida North Korea ki force khara Ukraine ki force ki mang da awa taba ki pau nei narakli Ukraine force na capture to bagi akan fight oi bagi amati si bana bagi zelensky na hai kre elan to kre phajana hai do kre maldi handak Kursk ki larai da Kursk ki akan war da North Korea ki around 3000 force mok khara siba amati fatal sok pan bagi wani hai duna hauji Russia ki territory Kursk region the heavy clash chatari how ke banmit humni mani de yam thina hena ka phaina bi wani mafam sida Kursk region ta zelensky khoida nato na pirakpa america na pirakpa khuchu kholai khara phangkhre masidagi mokhoi ongkhat laga khajik tang hena nai khairak gi piba bani aduga region asisu ingbada mafam ase ingbada ngam khayo ne ingle baraf tarban adugi mong ni North Korean soldiers singi sathina hena da ba madi experience leitriba adugumba lanpham amada sok nari bani haibai makhoi country ki ningthogi order oi bana sok na da basu ya da ba aduna baram oiraga North Korean soldier lanpham sida khara awab oini haibasi di mahusana tabani maram de mokhoi baraf marakta ing mafam da war sok ne khidri handa kisina ahan bani report singi matungina sumna hai Ukraine ki 8 regiment ki SOF FPV Kanglup asina Kursk ki North Korean forcing asida khara nekhairak pani amasung kapkai dar matung da mokhoi khara se phajin ki phadringai mag da mokhoi severe fight chu tawna ki amasung humputra tret amasu hat ki siri si ki encounter ase 3 days changa chathra ki matung gi wari ni report sing da high Ukrainian sing Russia mati North Korea ki troops sing asibu chasing tawrakpada kamikaze drones use tawraki aduga in circle tawi mokhoi bu amasung aduga tanraga phabani attack ase Ukraine ki side ki success oi ki bagi wafam ni war ki matam da amana lakche khudum chan bagi tanja takak laki Kursk ki handa ki wave of attack sida Ukraine na khara lakche khramane 12 vehicles amadi baggies ko bagari type ahum amasu destroy taw ki bagi wari liri baggies hairi se gari bakhalamani Amram the United States dagi naindarakpa paw singi matungina sumna report tori madudi haujik phawb the Ukraine the North Korean secret se lising ahum su khre haiduna aduga source amana lising ahum sure so hairi aduga Zelensky na su lising ahum ni sibatana trasu aso open kaya su pullaga haibo imane lising amara traga lising ahum la oining boy rasu North Korean force Ukraine the khara handak awaba tai haibase asengbani oidraga oidi hekta haib yabanate but masida point to be noted oirishina Ukraine ki pressure dagi America China da wafam amathamli madudi China na khoina North Korea da pressure piu suksoi soidana Ukraine de North Korean forcing sibu lokhat khinaba natraga di nom ki casualty helakani haiki adubu Kim Jong Un na masibu yagadra Kim Jong Un amadi Putin ge barakta kaya gi matik thajaba pek no haibata Kim gi machal nga si phawda haikre Ukraine gi war doidir phawda makhoi gi troops sok nagani haiduna halakpagi wa ka leite haujik phawda Ukraine manung da war asida North Korean gi force sok narise 12,000 ni sini masidagi khara gi awaba Kursk oi bagi wani diplomat singi wari na machindani makoina palace ta lairaga order tawtabani amasu war china normal sipai singi laibagni Amarom da Russia gi Kursk harba region asida nuclear plant amasu lai war asida baram orga nuclear plant ase asok apan thokadra haibagi yamna chawba chingnare haiduna nuclear agency international nuclear agency gi head aduna press conference amata ningsingki haujik yam sathina Russia amati Ukraine gi war ase chathabagi wawni yam sathina aduga Kursk region da su Ukraine na amuk takhai khrasu Russia gi side gi amuk takhai taksin yam tawnari moromda Ukraine gi mafam kya da Russian force ka soknari amasung drone missile ka palepte ngasi gi fresh report ki matungina sumna hai Ukraine gi mafam kya da akan bawani chatrise ngasi Russia na hai ki madudi Ukraine ki drone kya dang aikoina attack torokpodo madu thom thaki aiduna aikoi air defense system na aduga drone amasu Russia gi mokhoi gi public na thugai bagi damakta nomai kapagi ari su li nei adu pungam di hairi asum haina mafam kya da hujik chathari amarom da Donald Trump na Putin da hai kre madudi chathari ba conflict ase ingbagi damakta aikoi wafam ma haina singang na si haiduna Putin ki side tegi masigi su positive reply pira kare hairi adubu talk hobudi na te just masigi proposal ama possibility ma laihan je haibani adubu masi leitingai mamang sida yam sathina makhoi gi marakta fight ase chathari khwaidagi duai tribati North Korea gi force Russia da siba amati khara phadna pukhiba asi kumba pau khara hojikta matapna naidari sini masigi opom ase North Korean ki soldiers gi ma paduna tardi makhoi gi mi chatki basing halaktre
पुनमक असे यामना साथिना पुकनिंग सुकngai wani Kurskta yam sathi fight ni aduga North Korean khara fakre khara sikre haibagi wani adupu masida zelensky khoina hekta Kursk ase ngamle haibati natre takhaina bani moment amata matang amata masigumba case ase thokibagi wari ni